Tronglaobi attack mari lenana Langdai Khangsunaha gi Maikaidigi advocacy report ma puthokrai. Tronglaobi awang laikai da April 3 ta chathakiba attack adu kuki meladan singna chathakibani haina Langdai Khangsunaha gi Maikaidigi thamlakpaga loinana asigumba attack asi towan ba mafam singda chatharakpa yabagi akiba leiri laingakna counter measure sing mangzaunana paikhatuna miyamgi punsi kana bahonabagi matam oire harakli Manipur Press Club pangthokpa thoram amada Tronglaobi attack mari lenana advocacy report adu puthokibani advocacy report adu puthokpada expert member oikiba resurgent Manipur gi chairman Soraisam Surendrana Tronglaobi gi thaudo adu kuki meladan singna hauze fawa chathaba attack singi manungda khwaidigi perfect amadi ningthina plan taukiba attack amani Tronglaobi attack asi yenglaba matungda makhata na sedasi loising loyada leiriba maite amadi naga singi mathakta yamna laina attack chatharakpa yabagi akiba leiri haiki report asi Manipur lengakna reference oina lobiu haiba wafam Surendrana thamladuna kuki singna maite singi mathakta chathariba low intensity warfare asi thingnaba kuki militant group sing asi UAPA gi makhada terrorist organization singni haina lauthokpa makhoida leiriba sophisticated weapons sing fagatpaga loinana chingamadi tamda chap manana lo chana hanba changi haiki Gelmongi anakpa kun adaya tariwa kogi Tronglaobi gi jum singda moina bomb plan tomba taragadi haiba mafam dudi CRPF post to ga yamna nangana leibani na mogi surveillance da leiba mafam dina haiba da moina attack to ga mogi tactically moida yamna kana gi da wai tare aduna haiba out of surveillance of the CRPF person post agi aduna awang le kai da laki that say koki na po jo tar mogi tin nate kana gu makra su odam yai ki gi aduma chingna makra su lagi madugi jinganingai di maram sunglai leitre kanoda seasonal gi bo weapons sing do koki sing gi mogi signature weapons na kani madu da pokha gi seasonal gi ko na mam do pompi RPG IED makona adum time to time seasonal ga leiba adum bo chai nga tani hari ba sing se koki sing gi signature weapons na tani aruga signature tactics koki gi tactics na tani aduna koki jo terrorist na tobuni haibasmadi cheningai hoide haribo mafam juda makoi natana atopa kana gumba vested interest na toba taraga chu haribo mafam juda gi escape route natraga planning haibududi madu de tobada sungoi oi thopa chunto toba yaroi da adum mapa adum bagi type of attack na koina lojai